Wari tabiriba mayabu taramna oksari. Indiagi piklaba kung amada thokiba warini. Kiran pikliba sahi nipanmu suraba nupa masa amakangni. Mahakna noma mahaki mama mapada kungangda laiba mahaki mabokki mayamda satsi haina kanna ningai tawrami. Makoidi city-da laibani. Kirangi mama mapanadi kungangda satpa adu yaramdi. Adubu kiranna ningai tawwa hemanduna kungang aduda laklami. Kiran mabokki yum yomaga mabokta set-setna konselli. Maboksu aduki matik yam harauzaki. Kuina urudraba masulu pahek ubada. Kirangi mama pa amasung mabok makoy loina numidangi saksara matunda tumdakai. Nongalam dayo ki pung ahumbu tarak aduwaida nupi masa amana. Kiran amasung mama pa na tumli paka adugi thongnaw aduda kok tilaki. Aduda kiran adu numit mamit singduna hawalaki. Kiran adu pamungdagi kumthaduna thongnaw adugi manakta sangsilami. Kiran na thongnaw adu hangtuklami. Nupi macha aduna haraki. Ibani sanarusi haiduna kiranda. Kiran na nongalabo haiduna hanglaki. Nupi macha aduna kumnai nongalakadawre thabalgi mangal asida sanarugadabani haraki. Kiran harau na thong adu takna hangtuktuna tholaki. Nupi macha adu takna senki. Kiran na takna inaki. Nupi macha aduna jangal oina tawba asangba jaga amada pushinki aduga nupi macha aduna ibani ke kulotpi sanasi haraklami. Nupi macha adu lotpa hauki. Kiran na koiti ki. Kiran na nupi macha adu thiba phanglamde. Kiran na asum thirakpada guha ama thengnaki. Guha adugi manungdagi kiran ay sinanay kumlaki. Kiran adu pungangaki guha manungdagi kumlakpaduna. Kiran ngakna guha adugi tuda munna yengduna laiki. Nupi macha adu guha manungdagi paikhlaktuna guha mapanga leptuna laiki. Kiran pungangaki adudagi nupi macha chamamuk hena tholaktuna kirangi mamangda leptuna laiki. Ngahaktang lairaga nupi macha sing adu mathang guha aduda sungthaki. Nupi macha amasung kiran makoy ani ngakna munna yengnaduna laiki. Nupi macha adugi hakchanggi mazu adu patla pumlaba sangli sara tawba pasu onthoklaktuna mamit laktoktuna kirangi manakta yamthuna sangsillaga mamangda leptuna laiki. Kirandi gyan mangkre. Nupi macha adugi thawai adu kiranda sangsinki. Adudagi kiran adu mayum tamna halaki. Aduga mahaki mabok haudoklami. Mabok adu hawalaktuna kari tawre haiduna hanglaki. Kiran na kumlaki abok asita abuta sa alusi haina. Mabok adu hawalaktuna kirangi matung inaki. Kirangi mama mapasu. Mabok ka makoy ani wangang naga tabadagi hawalaki. Kiran na mabok adu kutsamduna ngasaygi guha manakta puki. Mama mapasu anidusu kiran amasung mabok na satliba patungna lapna inaraki. Guha manakta hek yomaga kiran na mabok adu guha aduda inthaki. Guha da intharamlaga kiran wanthaki. Mama mapa
aduna mabok adu kanba ngamhꯧꯗꯦ kanna chenchilakhi mama mapa anidu kiranbu kansira maboktu kansira kanjanarege mabok adu seimana hanki kiran adu mayumda purakhi mabok adu nongalaga suicide ni haiduna poloiki kiran gi mama mapa anina maiba ama kauduna kiran adu layengki nupi macha adugi thawai adu thoktuna satki numidang adugi ahingda amukasu nupi macha adu laktuna thonau aduda thilakki kiran adu amukasu hawalakki kiran adu nupi macha adugi manakta changningba pokkini adubu nupi macha aduna nungsina yengba miyeng aduda manakta changki aduda nupi macha aduna harki ai nahaki najeni nangi nabokna aibu nupi oina pui haiduna numidangi ahing amada guha aduda langthaduna aibu hatokkibani aduna ainasu nangi nabok adubu naman kumbani haramlaga satki hariba kugang adugi nupi pokpa imungsingna nupi majasing adubu ngasai hariba guha aduda langthaduna hatli hai maram aduna guha aduda thawai mayamna tengthaduna ngasishu tamnaduna kugang aduda leiri hai wari asi matang asida musinjare anoba true horror story miyeng tabinabagidamata mathangki video da puduna laksagi subscribe amasung like tawba kawbiganu thank you